Lok Sabha election mamangda Leibak Asida CAA Chatnaragani Amit Shah. Lok Sabha election mamangda Citizenship Amendment Act Chatnaba Hauragani haina Home Minister Amit Shah na phongdokre. New Delhi da pangthokpa ET Now Global Business Summit saruk yaraduna Home Minister Amit Shah na hai haukiba English ngani taraga mapan gi December da pass tawduna ek oikraba Citizenship Amendment Act 2019 na se lakadoriba Lok Sabha election mamangda notification thokduna Leibak Asida Chatnaba Hauragani haina phongdokhe mahangna makha taraduna ek asi chanahanbada kanagumba na minority oiriba Muslim community da lana lamjingduna hairiba CAA asina makoigi citizenship oiba du mangkhragani haina sandogliba du aranba yumpham yaudavane hairiba ek aside Leibak Asida sangjafam lawduna leiriba miyamda Leibak asigi citizen pibane lawthokpa natte haina sengdokhe ningsingba yabade hairiba CAA asina 2014 ge December 18 phawbagi manungda Bangladesh Pakistan amade Afghanistan dagi sanglakhiba non Muslim haibade Hindu Sikh Jain Buddhist Parsis amade Christian lining satpa miyoisingda Leibak asigi citizen oibagi ayaba pigani haiba yauri haikhe panba yabade hairiba ekasi chanahanana bahonavada opposition party na chanaba yaroi haina Congress amadi atopa opposition party singna taksinduna lakhivane